ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯀ꯭ꯋꯥ ꯌꯥꯝꯅ ꯆꯥꯕꯤ ꯅꯨꯄꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯥꯟꯇꯤꯔꯥꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ, ꯈꯨꯜ ꯑꯁꯤꯗ ꯇꯣꯝꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯄꯥ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯧꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯄꯥꯠꯇ ꯉꯥ ꯐꯥꯗꯨꯅ ꯂꯩ꯫ ꯃꯥꯒ ꯑꯗꯨꯝ ꯄꯨꯟꯕ ꯂꯥꯏꯖꯁꯨ ꯌꯥꯎꯔꯝꯃꯤ, ꯂꯥꯏꯖꯅ꯫ ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯉꯥ ꯌꯥꯝꯅ ꯐꯥꯗ꯭ꯔꯣ? ꯇꯣꯝꯕꯤꯅ, ꯑꯗꯨꯅꯦ ꯌꯥꯝꯅ ꯐꯥꯏꯌꯦ꯫ ꯉꯔꯥꯡ ꯅꯣꯡ ꯌꯥꯝꯅ ꯇꯥꯈꯤꯕꯗꯣ ꯑꯗꯨꯅ ꯑꯣꯏꯗꯣꯏꯅꯤ꯫ ꯁꯤꯗꯤ ꯈꯔ ꯑꯃ ꯌꯣꯜꯂꯒ ꯈꯔ ꯑꯃ ꯆꯥꯔꯁꯨ ꯌꯥꯔꯅꯤ꯫ ꯌꯥꯔꯅꯤ꯫ ꯅꯍꯥꯟ ꯐꯥꯕꯗꯨꯗꯤ ꯌꯣꯟꯕꯅꯦ, ꯆꯥꯅꯕꯒꯤꯒ ꯊꯝꯕ ꯑꯝꯇ ꯀꯣꯟꯅꯗꯦ꯫ ꯑꯗꯨꯒꯤꯅꯦ ꯏꯃꯥꯅ ꯁꯥꯎꯕꯗ꯫ ꯀꯩꯒꯤ ꯁꯥꯎꯔꯤꯕ? ꯍꯣ, ꯉꯥ ꯐꯥꯕ ꯏꯃꯨꯡꯁꯤꯗꯅꯦ ꯉꯥ ꯆꯥꯕ ꯐꯪꯗꯦ, ꯂꯣꯏꯅ ꯌꯣꯟꯊꯣꯛꯏꯁꯤꯅꯤ꯫ ꯑꯁ, ꯑꯗꯨꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯌꯥꯝꯕ ꯅꯨꯃꯤꯠꯇ ꯑꯗꯨꯝ ꯆꯥꯁꯦ ꯍꯥꯏꯌꯦ꯫ ꯑꯩꯈꯣꯏ ꯃꯥꯗꯤꯅꯦ ꯉꯥ ꯌꯥꯝꯅ ꯄꯥꯝꯕ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯅꯣꯏ ꯃꯥꯗꯣ ꯌꯥꯝ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ꯫ ꯍꯣ, ꯁꯤ ꯐꯥꯎꯕꯗꯅꯦ ꯑꯩꯅ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦ꯫ ꯈꯥꯛꯎꯍꯦ ꯈꯔꯗꯤ ꯅꯪꯁꯨ, ꯇꯣꯝꯕꯤꯗꯣ ꯅꯣꯛꯏ ꯂꯥꯏꯖꯅ꯫ ꯑꯩꯗꯤ ꯉꯁꯤ ꯌꯥꯝꯃꯤꯉꯥꯏꯁꯤꯗꯅꯦ ꯑꯃꯗꯨꯗꯁꯨ ꯈꯔ ꯄꯤꯁꯤꯔꯥꯅ ꯈꯜꯂꯤꯅꯤ꯫ ꯀꯅꯥꯅꯣ ꯑꯃꯕꯣ? ꯑꯃ ꯍꯥꯏꯗꯤ ꯇꯥꯄꯔꯤꯗꯣ꯫ ꯑꯩꯗꯤ ꯄꯤꯔꯣꯏ, ꯑꯩꯈꯣꯏ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ꯫ ꯑꯩꯗꯤꯅꯦ ꯃꯥꯅ ꯄꯤꯔꯛꯃꯟꯗꯅ ꯏꯀꯥꯏꯔꯕ, ꯑꯗꯨꯒꯤꯅꯤ ꯉꯥ ꯐꯥꯔꯤꯀꯥꯟꯁꯤꯗ ꯈꯔ ꯄꯤꯍꯧꯒꯦ ꯇꯧꯕꯅꯤ꯫ ꯄꯤꯌꯨ ꯄꯤꯌꯨ, ꯁꯤꯒꯤ ꯉꯥꯗꯤꯅꯦ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯤ꯫ ꯑꯗꯨꯅꯤ ꯏꯅꯦꯝꯄꯣꯛꯅꯁꯨ ꯍꯔꯥꯎꯖꯅꯕ꯫ ꯑꯗꯣ ꯂꯥꯏꯖꯥ, ꯅꯪ ꯉꯥꯏꯍꯥꯛ ꯑꯩꯒꯤꯁꯤ ꯌꯦꯡꯕꯤꯔꯝꯃꯨꯀꯣ꯫ ꯀꯥꯏ ꯆꯠꯀꯦ ꯍꯥꯏꯅꯣ? ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯄꯣꯠꯐꯝ ꯐꯥꯎꯗ ꯆꯠꯂꯨꯈꯤꯒꯦꯕ꯫ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯇꯣꯏ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥꯅꯤ, ꯆꯥꯅꯤꯡꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯉꯁꯥꯏꯗ ꯆꯥꯈꯤꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯅꯪꯕꯣ? ꯑꯁ, ꯀꯨꯏꯔꯗꯨꯕꯨ꯫ ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯍꯣꯏꯕ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯥꯏꯖ ꯃꯇꯣꯝꯇ ꯃꯐꯝꯗꯨꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯖꯒ ꯈꯪꯅꯕ ꯄꯥꯔꯤꯁꯨ ꯂꯥꯛꯇꯨꯅ, ꯂꯥꯏꯖꯥ, ꯍꯩꯃ, ꯇꯥꯄꯥꯔꯤ, ꯅꯇꯣꯝꯇꯔꯣ? ꯇꯣꯝꯕꯤꯗꯤ? ꯇꯣꯝꯕꯤꯗꯣ ꯏꯅꯦ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯌꯦ꯫ ꯅꯪꯅ ꯂꯥꯛꯑꯣ ꯍꯥꯏꯕꯗꯨꯗ ꯂꯥꯛꯏꯅꯦ ꯑꯩꯒꯤꯁꯦ꯫ ꯁꯦ, ꯀꯩꯅꯣ ꯁꯤꯕꯣ? ꯉꯥꯅꯦ, ꯑꯩꯅ ꯇꯥꯄꯥꯔꯤꯒꯤ ꯄꯤꯒꯦꯅ ꯈꯟꯇꯣꯛꯑꯒ ꯊꯝꯃꯕꯅꯤ꯫ ꯑꯁ, ꯍꯣꯔꯦꯟ ꯐꯖꯅ ꯊꯣꯡꯕ ꯌꯥꯔꯦꯅꯦ ꯁꯤꯗꯤ꯫ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯄꯥꯔꯤꯅ꯫ ꯑꯗꯣ ꯀꯩꯅꯣ ꯅꯇꯣꯝꯇ ꯂꯩꯔꯤꯁꯤ ꯅꯪꯕꯣ? ꯀꯤꯗ꯭ꯔꯣ ꯂꯝꯍꯥꯡꯁꯤꯗ? ꯀꯤꯕꯒꯤꯕꯨꯗꯤ ꯀꯤꯗꯦꯗ꯫ ꯇꯣꯝꯕꯤꯗꯨꯕꯨ ꯆꯠꯈꯤꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ꯫ ꯀꯩꯗꯧꯕ ꯆꯠꯈ꯭ꯔꯤꯅꯣ? ꯀꯩꯗꯧꯕ ꯑꯣꯏꯅꯤꯒꯦ? ꯀ꯭ꯋꯥ ꯆꯥꯕ꯫ ꯅꯪꯅ ꯃꯥ ꯀ꯭ꯋꯥ ꯆꯥꯏ ꯍꯥꯏꯕꯗꯨꯔꯣ? ꯍꯣꯏ꯫ ꯂꯩꯁꯥꯕꯤꯅ ꯑꯩꯗꯤ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯍꯩꯅꯗꯦ꯫ ꯑꯩꯁꯨ ꯍꯩꯅꯗꯦꯗ꯫ ꯅꯪꯁꯨ ꯈꯔ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯑꯁ, ꯉꯥꯡꯉꯤꯅꯦ, ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯂꯧꯗꯦꯗ꯫ ꯅꯪꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯂꯥꯏꯖꯥ? ꯇꯧꯗꯦꯗ꯫ ꯇꯥꯄꯥꯔꯤ, ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯑꯗꯨꯒꯤꯗꯤ ꯊꯥꯖꯩꯗ꯫ ꯑꯗꯨꯅꯦꯕ꯫ ꯑꯗꯣ ꯇꯣꯝꯕꯤꯗꯤ ꯈꯤꯇꯪꯒ ꯆꯥꯕ ꯅꯠꯇꯦ, ꯅꯣꯡꯃꯗ ꯃꯌꯥꯝꯅꯦ ꯆꯥꯔꯤꯁꯦ꯫ ꯑꯗꯨꯅꯤꯅꯦ, ꯂꯩꯁꯥꯕꯤ ꯅꯠꯇꯕꯗꯧꯅ꯫ ꯈꯪꯅꯕ ꯅꯨꯄꯥꯗꯤ ꯂꯩꯇ꯭ꯔꯣ ꯃꯥꯒꯤ? ꯂꯩꯕꯅꯦ ꯑꯃ, ꯈꯨꯜ ꯊꯪꯅꯕꯗꯒꯤ꯫ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ? ꯃꯃꯤꯡꯗꯣ ꯊꯣꯏꯕ ꯀꯧꯕꯅꯤ꯫ ꯃꯥꯗꯤ ꯈꯪꯕ꯭ꯔꯣ ꯇꯣꯝꯕꯤꯅ ꯀ꯭ꯋꯥ ꯆꯥꯏ ꯍꯥꯏꯁꯦ? ꯈꯪꯕꯅꯤ, ꯈꯪꯕꯒꯤ ꯌꯥꯝꯅꯁꯨ ꯆꯩꯕꯅꯤ꯫ ꯆꯩꯔꯐꯥꯎ ꯇꯣꯛꯇꯕ? ꯇꯣꯛꯁꯟꯅꯕ ꯁꯥꯔꯒꯅꯦ ꯇꯨꯃꯤꯟ ꯆꯥꯕꯅꯤ꯫ ꯑꯁ, ꯅꯪꯁꯨ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯥꯔꯝꯗꯅ꯫ ꯆꯥꯗꯦꯕ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯣ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯪꯕꯤꯌꯨ ꯍꯥꯏꯔꯣ? ꯌꯥꯅꯤꯗ ꯑꯗꯨꯒꯤꯗꯤ, ꯇꯥꯄꯥꯔꯤ ꯑꯗꯨꯝ ꯆꯠꯂꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ꯫ ꯏꯃꯥꯒ ꯊꯕꯛ ꯈꯔ ꯇꯧꯒꯗꯕ ꯂꯩꯌꯦꯕ꯫ ꯆꯠꯂꯦꯀꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, ꯀꯩꯅꯣ ꯉꯥꯏꯍꯥꯛ ꯈꯛꯇꯅꯦꯅ ꯍꯥꯏꯔꯝꯃꯒ ꯑꯗꯨꯌꯥꯝ ꯀꯨꯏꯔꯛꯏꯗꯨꯕꯣ? ꯇꯣꯝꯕꯤꯅ ꯀ꯭ꯋꯥ ꯁꯥꯏꯅ ꯏꯅꯦ ꯊꯣꯏꯕꯤꯗꯣ ꯄꯣꯠꯐꯝꯗ ꯊꯣꯛꯂꯛꯑꯝꯗꯗꯅꯅꯦ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯔꯤꯅꯤ꯫ ꯑꯁ, ꯃꯁꯥ ꯉꯝꯗꯦꯅ ꯇꯧꯔ ꯂꯩꯔꯝꯃꯤ꯫ ꯃꯁꯥ ꯉꯝꯗꯕ ꯃꯤꯗꯣ ꯅꯪꯅ ꯆꯤꯡꯊꯣꯔꯛꯏꯕ? ꯍꯣꯏ, ꯅꯥꯕꯒ ꯂꯣꯏ ꯐꯍꯧꯔꯕꯅꯤ꯫ ꯑꯗꯣ ꯅꯪ ꯆꯠꯈ꯭ꯔꯤꯉꯩꯗ ꯇꯥꯄꯥꯔꯤ ꯂꯥꯛꯑꯝꯃꯤ꯫ ꯍꯩꯃꯥ, ꯆꯠꯈ꯭ꯔꯕꯣ?
ꯆꯠꯈ꯭ꯔꯦ ꯅꯪꯕꯨꯗꯤ ꯉꯥꯏꯔꯝꯕꯅꯤ ꯑꯗꯨꯗ ꯂꯥꯛꯃꯟꯗꯕꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯁ ꯃꯌꯨꯝꯗꯁꯨ ꯊꯕꯛ ꯂꯩꯍꯧꯋꯦꯅ ꯉꯥꯗꯤ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯉꯥꯕꯨꯗꯤ ꯄꯤꯈ꯭ꯔꯦ ꯑꯩꯗꯤ ꯍꯪꯉꯛꯇ꯭ꯔꯣ ꯀ꯭ꯋꯥ ꯆꯥꯕ ꯆꯠꯈꯤꯅ ꯍꯥꯏꯗꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯣꯛꯑꯝꯒꯅꯤꯅ ꯄꯥꯈꯠꯂꯤꯔꯣ ꯅꯠꯇꯦꯗ ꯈꯪꯍꯟꯅꯤꯡꯗꯕ ꯂꯥꯏꯖ ꯃꯆꯤꯟ ꯊꯤꯗꯨꯅ ꯈꯪꯗꯕꯅꯤ ꯑꯩꯅ ꯍꯥꯏꯗꯣꯛꯇꯕꯅꯤ ꯑꯗꯨꯅꯦꯕ ꯑꯩꯅ ꯁꯤꯡꯖꯨ ꯂꯩꯕ ꯆꯠꯈꯤꯅ ꯍꯥꯏꯖꯅꯕꯅꯤ ꯑꯗꯨꯗꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯀꯥꯏ ꯍꯥꯏꯔꯝꯗ꯭ꯔꯣ ꯑꯩꯅꯗꯤ ꯆꯥꯈꯤꯁꯦꯅ ꯍꯥꯏꯕꯅꯤ ꯊꯦꯡꯕꯗꯨꯗ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯪꯗꯤ ꯀ꯭ꯋꯥꯗꯣ 3-4 ꯂꯩꯁꯜꯂꯛꯑꯃꯅꯤꯅꯦ ꯂꯩꯁꯜꯂꯛꯑꯦ ꯅꯪ ꯑꯃꯀꯣ ꯆꯥꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯣꯏꯁꯤꯟꯕ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯉꯥꯏꯍꯥꯛ ꯌꯣꯜꯂꯒ ꯌꯨꯝꯗ ꯆꯪꯉꯁꯦ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯀꯩꯊꯦꯜꯗ ꯊꯣꯛꯇꯨꯅ ꯉꯥꯗꯨ ꯑꯃꯨꯛ ꯌꯣꯜꯂꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯑꯌꯤꯡꯕꯤꯅ ꯅꯣꯏ ꯑꯅꯤ ꯍꯦꯃꯜꯂꯤꯀꯣ ꯂꯥꯏꯖꯅ ꯅꯣꯛꯂꯒ ꯀꯩꯅꯣ ꯏꯅꯦ ꯍꯦꯃꯜꯂꯦꯕꯣ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯊꯕꯛ ꯁꯨꯕ ꯄꯩꯁꯥ ꯇꯥꯟꯕ ꯍꯦꯃꯜꯂꯦ ꯍꯥꯏꯕ ꯇꯣꯝꯕꯤꯅ ꯏꯅꯦ ꯄꯩꯁꯥ ꯇꯥꯟꯗ꯭ꯔꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯎꯟꯄꯣꯠ ꯂꯧꯁꯟꯗꯣꯏꯅꯣ ꯈꯨꯝꯕꯗꯤ ꯍꯩꯈ꯭ꯔꯕ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯩꯁꯥꯕꯤꯅꯦ ꯍꯥꯏꯗꯅ ꯀꯦꯗꯅ ꯃꯧꯗꯅ ꯂꯩꯒꯦ ꯍꯥꯏꯗꯗꯅ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦ ꯏꯅꯦ ꯌꯨꯝ ꯄꯥꯟꯕꯗꯤ ꯈꯪꯅꯤꯗ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩ ꯅꯨꯡꯁꯥ ꯃꯔꯛꯇ ꯊꯕꯛ ꯐꯅ ꯁꯨꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯛꯁꯤꯗꯤꯅꯦ ꯑꯗꯨꯝ ꯐꯖꯕꯅꯤ ꯏꯅꯦ ꯐꯖꯩ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯐꯖꯩ ꯑꯗꯨꯅꯦꯕ ꯏꯅꯦꯅꯅꯦ ꯅꯨꯡꯁꯤꯗꯅ ꯂꯛꯅꯕꯅꯤꯗ ꯄꯥꯡꯒꯜ ꯐꯔꯤꯉꯩꯗ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯍꯣꯏꯅꯦ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒ ꯂꯥꯏꯖꯒꯗꯣ ꯉꯥ ꯌꯣꯟꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯅꯔꯝꯃꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯊꯔꯣꯅ ꯅꯪ ꯍꯜꯂꯛꯑꯦꯗꯅ ꯍꯣꯏ ꯃꯥ ꯅꯨꯄꯥꯅ ꯉꯁꯥꯏꯗꯒꯤ ꯍꯪꯉꯤꯕꯅꯤ ꯃꯥꯗꯤ ꯀꯩꯒꯤ ꯑꯩ ꯍꯪꯉꯤꯕ ꯑꯗꯨꯗꯤ ꯈꯪꯗꯦꯗ ꯁꯤ ꯉꯥꯅꯤ ꯀꯩꯅꯣꯅꯦ ꯉꯁꯤꯗꯤ ꯌꯣꯜꯂꯛꯇ꯭ꯔꯕꯣ ꯌꯣꯜꯂꯛꯑꯦ ꯉꯁꯤꯗꯤ ꯉꯥ ꯌꯥꯝ ꯐꯥꯏ ꯑꯗꯨꯒꯤꯅꯦ ꯏꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯁꯤꯗꯤ ꯌꯣꯟꯗꯕꯤꯗ ꯄꯨꯔꯛꯑꯕ ꯐꯔꯦꯗ ꯅꯣꯡ ꯃꯪꯂꯤ ꯇꯧꯕꯁꯤꯗ ꯍꯥꯎꯔꯅꯤ ꯏꯃꯥꯁꯨꯅꯦ ꯆꯥꯅꯤꯡ ꯂꯩꯔꯝꯃꯤꯅꯤ ꯑꯗꯨ ꯈꯪꯗꯅꯅꯦ ꯑꯩꯅ ꯄꯨꯔꯛꯏꯁꯦ ꯅꯨꯄꯥꯅꯁꯨ ꯌꯥꯝ ꯍꯔꯥꯎꯖꯔꯅꯤ ꯍꯥꯎꯅ ꯊꯣꯡꯉꯨꯀꯣ ꯏꯃꯥ ꯊꯣꯡꯒꯦ ꯏꯃꯥꯅ ꯊꯣꯡꯕꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ ꯉꯁꯤꯗꯤꯅꯦ ꯐꯤꯁꯨ ꯈꯔ ꯁꯥꯒꯦꯅ ꯇꯧꯕꯅꯤ ꯍꯟꯗꯛꯇꯤ ꯏꯆꯥꯁꯦ ꯊꯕꯛ ꯀꯜꯂꯤꯗ ꯁꯨꯅꯤꯡꯉꯤꯀꯥꯟꯁꯤꯗ ꯁꯨꯍꯧꯗ꯭ꯔꯗꯤ ꯏꯃꯥ ꯁꯨꯅꯤꯡꯗꯀꯥꯟꯗꯗꯤ ꯌꯥꯝ ꯇꯜꯂꯦꯕ ꯀ꯭ꯋꯥ ꯆꯥꯅꯕ ꯄꯩꯁꯥ ꯂꯩꯇꯦꯕ ꯍꯧꯔꯛꯑꯅꯤ ꯑꯃꯨꯛ ꯃꯥꯒꯤꯁꯦ ꯇꯟꯖꯥꯗꯨꯗ ꯅꯨꯄꯥ ꯊꯧꯕꯁꯨ ꯊꯣꯔꯛꯇꯨꯅ ꯏꯆꯦ ꯍꯜꯂꯛꯑꯕꯣ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯑꯩ ꯍꯪꯉꯤꯕꯣ ꯏꯆꯦ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤꯗ ꯑꯗꯣ ꯏꯆꯦꯅ ꯈꯪꯗꯅ ꯉꯥ ꯄꯨꯔꯛꯑꯕꯅꯤ ꯑꯁꯦꯡꯕꯩꯔꯣ ꯏꯆꯦ ꯃꯃꯥ ꯊꯔꯣꯅ ꯑꯁꯦꯡꯕꯅꯤꯅꯦ ꯁꯤꯗ ꯂꯩꯔꯤꯁꯤ ꯌꯦꯡꯉꯣꯇꯣ ꯑꯁ ꯅꯨꯡꯉꯥꯏꯔꯦꯗ ꯅꯈꯣꯏ ꯅꯃꯥꯅ ꯆꯥꯗꯤ ꯉꯥ ꯆꯥꯅꯤꯡꯃꯟꯗꯅ ꯉꯥꯎꯔꯒ ꯂꯩꯔꯝꯃꯤ ꯖꯥꯠꯅꯤꯗꯅ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯏꯆꯦꯅ ꯉꯥ ꯐꯥꯔꯤꯅꯦꯅ ꯅꯣꯡꯃꯇꯁꯨ ꯄꯤꯖꯗꯅ ꯃꯤꯅ ꯇꯥꯔꯒ ꯌꯥꯝ ꯀꯨꯏꯅ ꯄꯤꯖꯗꯕ ꯃꯥꯜꯂꯅꯤ ꯊꯔꯣꯅ ꯅꯆꯦꯁꯨꯅꯦ ꯉꯥ ꯐꯥꯔꯨꯕꯒꯤ ꯋꯥꯔꯝꯃꯅꯤ ꯄꯣꯊꯥꯖꯔꯁꯅꯨ ꯏꯃꯥꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯑꯦ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯨꯔꯒꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥꯔꯤꯒ ꯃꯣꯔꯣꯛꯀ ꯈꯤꯇ ꯂꯩꯔꯨꯆꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯃꯥ ꯕꯨꯡꯉꯣ ꯑꯗꯨ ꯆꯠꯄꯗ ꯏꯆꯦꯒꯤ ꯀ꯭ꯋꯥ ꯌꯧꯔꯛꯑꯣ ꯏꯅꯦ ꯊꯣꯏꯕꯤꯗꯒꯤ ꯑꯁ ꯉꯝꯃꯔꯣꯏ ꯀꯩꯅꯣ ꯉꯝꯃꯔꯣꯏꯕꯣ ꯑꯗꯨ ꯂꯩꯕꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯃꯤꯅ ꯎꯔꯒ ꯑꯩꯗꯣ ꯀ꯭ꯋꯥ ꯆꯥꯕ ꯃꯥꯟꯅꯤ ꯃꯥꯜꯂꯣꯏ ꯀꯩꯁꯨ ꯏꯅꯦ ꯊꯣꯏꯕꯤꯗ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯔꯛꯄꯅꯦꯅ 2 ꯄꯤꯌꯨ ꯍꯥꯏꯌꯨꯀꯣ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯅꯅꯕꯅꯤ ꯑꯁ ꯇꯧꯔꯗꯝꯅꯦ ꯑꯗꯨꯝ ꯑꯉꯥꯡꯅꯅꯦ ꯁꯧ ꯂꯥꯎꯔꯛꯀꯅꯨ ꯂꯩꯁꯥꯕꯤꯅ ꯀ꯭ꯋꯥ ꯆꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯣꯏ ꯏꯀꯥꯏꯗꯦ ꯑꯗꯨꯒꯤꯅꯤ ꯏꯀꯥꯏ ꯈꯪꯗꯕꯤꯁꯤꯗꯤ ꯊꯧꯕ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥ ꯀꯥꯏꯅꯣ ꯁꯦꯜ ꯃꯣꯟ ꯃꯈꯥꯗ ꯂꯩꯕꯅꯤ ꯂꯧꯔꯨꯔꯣ ꯍꯣꯏ ꯋꯥꯗꯣ ꯍꯥꯏꯔꯒ ꯊꯧꯕꯗꯨ ꯆꯪꯈꯤ ꯊꯔꯣ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯍꯦꯃꯜꯂꯤꯅꯦꯍꯦ ꯑꯁ ꯏꯃꯥꯁꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯃꯧꯃꯛꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯤꯅꯦ ꯀ꯭ꯋꯥꯕꯨ ꯃꯧ ꯈꯛꯇꯅ ꯆꯥꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯧꯅ ꯆꯥꯕ ꯐꯥꯎꯕꯗ ꯀꯗꯥꯏꯅꯣ ꯍꯥꯏꯔꯀꯥꯟꯁꯤꯗ ꯏꯃꯥꯁꯨ ꯇꯥꯔꯤꯗꯨꯅꯤ ꯍꯩ ꯑꯍꯟꯅꯩꯅ ꯆꯥꯕꯒ ꯂꯩꯁꯥꯕꯤ ꯅꯪꯒ ꯃꯥꯟꯅꯕ ꯌꯥꯔꯣꯏꯅꯦ ꯌꯥꯔꯦꯕ ꯏꯃꯥ
ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯤꯗꯤꯅꯦ ꯏꯆꯥꯒ ꯄꯣꯛꯄ ꯂꯣꯏꯔꯒ ꯆꯥꯕ ꯅꯪꯒꯨꯝꯅ ꯇꯧꯔꯤꯀꯥꯟꯗꯗꯤꯅꯦ ꯏꯃꯥ ꯍꯣꯏ ꯆꯥꯖꯔꯛꯇꯦ ꯑꯩꯁꯨ ꯍꯥꯟꯅ ꯆꯥꯔꯝꯕ꯭ꯔꯣ ꯏꯃꯥꯅ ꯆꯥꯕꯗ ꯌꯥꯎꯕꯗꯨꯗ ꯑꯩꯁꯨ ꯍꯩꯅꯈꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯍꯩ ꯅꯣꯡꯃꯈꯛꯅꯤ ꯅꯪꯅ ꯃꯆꯦꯠ ꯑꯃ ꯆꯥꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯍꯦꯟꯖꯤꯟꯈ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯊꯥꯗꯣꯛꯄ ꯉꯝꯃꯔꯣꯏ ꯍꯩ ꯂꯩꯁꯥꯕꯤꯅꯤꯅꯦ ꯅꯪꯁꯦ ꯃꯗꯨ ꯀꯥꯎꯒꯅꯨ ꯍꯣ ꯀꯥꯎꯗꯤꯌꯦ ꯅꯌꯨꯝ ꯄꯥꯟꯕꯒ ꯑꯃꯠꯇ ꯈꯪꯗꯕ ꯇꯥꯔꯦ ꯑꯐꯕ ꯆꯤꯟꯖꯥꯛꯁꯨ ꯅꯠꯇꯦ ꯀ꯭ꯋꯥ ꯆꯥꯕꯕꯨ ꯅꯨꯄꯥꯅ ꯈꯪꯗꯧ ꯅꯠꯇꯦ ꯀꯃꯥꯏ ꯈꯪꯉꯣꯏꯗꯣꯏꯅꯣ ꯌꯨꯝꯗ ꯑꯩꯅ ꯆꯥꯕꯕꯨ ꯃꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯍꯩ ꯅꯌꯥ ꯆꯨꯕꯗꯨꯗ ꯈꯪꯗꯣꯏꯕ ꯈꯪꯉꯕ ꯌꯥꯗꯤꯅꯦ ꯑꯌꯨꯛ ꯑꯌꯨꯛꯇ ꯁꯦꯡꯅ ꯁꯦꯡꯅ ꯁꯦꯡꯇꯣꯛꯏ ꯃꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯄꯨꯡꯉꯥꯡꯗꯦ ꯉꯥꯡꯉꯗꯅ ꯍꯩ ꯂꯩꯀꯥꯏꯅ ꯌꯥꯝꯅ ꯊꯤꯅ ꯍꯥꯏꯅꯔꯕꯅꯤꯀꯣ ꯅꯪ ꯃꯊꯧ ꯂꯩꯇꯕꯩꯅꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯑꯁꯤꯗ ꯅꯪꯗꯧꯅ ꯀ꯭ꯋꯥ ꯆꯥꯕ ꯀꯅꯥ ꯌꯥꯎꯒꯦ ꯃꯣꯏ ꯆꯥꯗ꯭ꯔꯁꯨ ꯑꯩ ꯆꯥꯔꯦ ꯃꯩꯊꯥꯕꯤꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦꯕ ꯂꯥꯏꯖ ꯍꯣꯏꯅ ꯀꯔꯤꯝꯇ ꯆꯥꯗꯦ ꯂꯥꯏꯖ ꯍꯣꯏ ꯃꯃꯥꯡꯗ ꯏꯀꯥꯏꯗ꯭ꯔꯣ ꯅꯪꯕꯣ ꯏꯀꯥꯏꯗꯦ ꯏꯀꯥꯏꯔꯣꯏꯌꯦ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤꯅ ꯃꯤꯅ ꯅꯣꯛꯅꯔꯝꯒꯗꯕꯗꯣ ꯅꯣꯛꯅꯗꯕꯅꯤ ꯀꯩꯁꯨ ꯅꯪꯅ ꯈꯪꯉꯤꯕ ꯍꯣꯏ ꯈꯪꯉꯤ ꯍꯩ ꯃꯄꯥꯟ ꯊꯣꯡꯗ ꯅꯣꯛꯅꯗꯕ ꯁꯥꯔꯁꯨꯅꯦ ꯃꯅꯨꯡꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯅꯔꯝꯒꯗꯧꯔꯤꯕ ꯑꯗꯨꯏꯁꯨꯅꯦ ꯑꯩꯅꯅꯦ ꯃꯋꯥ ꯂꯧꯗꯦ ꯂꯧꯔꯣꯏ ꯅꯪꯗꯤ ꯀ꯭ꯋꯥꯗꯣ ꯄꯥꯝꯕꯅꯤꯅ ꯏꯃꯥ ꯅꯪꯁꯦ ꯌꯥꯝ ꯉꯥꯡꯉꯤꯍꯦ ꯊꯔꯣ ꯃꯈꯥ ꯇꯥꯗꯨꯅ ꯍꯧꯖꯤꯛ ꯂꯣꯟꯅ ꯆꯥꯕꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯇꯣꯏꯕ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯅꯋꯥꯗꯨꯅ ꯅꯅꯦꯝꯄꯣꯛꯅ ꯑꯗꯨꯝ ꯈꯪꯉꯛꯇꯧ ꯂꯩꯔꯦ ꯈꯪꯉꯛꯄꯗꯣ ꯃꯗꯨ ꯅꯪꯕꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯠꯇꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯟꯅ ꯆꯥꯕ ꯉꯝꯗꯣꯔꯤꯒꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯤꯀꯥꯟꯗꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯇꯣꯛꯄ ꯇꯝꯒꯗꯕ ꯏꯃꯥ ꯍꯌꯦꯡꯋꯥꯏ ꯈꯪꯕꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯩꯃꯥ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯈꯪꯉꯛꯄꯗꯨꯅꯅꯦ ꯃꯈꯣꯏꯁꯨ ꯁꯥꯎꯔꯒ ꯈꯔ ꯆꯩꯔꯝꯒꯅꯤ ꯑꯗꯨꯗ ꯑꯩꯅ ꯁꯨꯕ ꯐꯠꯇ꯭ꯔꯗꯤꯅꯦ ꯈꯔ ꯂꯩꯔꯒ ꯇꯜꯂꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯗꯧꯅꯤ ꯍꯩ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯆꯟꯅꯔꯣꯏꯅꯦꯍꯦ ꯆꯟꯅꯗ꯭ꯔ ꯇꯣꯛꯑꯦꯗꯅ ꯏꯃꯥ ꯃꯁꯤ ꯀꯌꯥꯗ ꯂꯥꯏꯅ ꯍꯥꯏꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯆꯤꯟꯁꯤꯅ ꯏꯃꯥꯗꯨ ꯉꯥꯡꯍꯧꯔꯣ ꯑꯩ ꯆꯪꯉꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯊꯔꯣ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯉꯥꯡꯅꯕꯒ ꯑꯃꯠꯇ ꯌꯥꯔꯣꯏ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯅꯤ ꯇꯣꯝꯕꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯇꯣꯝꯕꯤ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯟꯖꯥꯁꯤꯗ ꯀ꯭ꯋꯥ ꯆꯥꯅꯤꯡꯉꯛꯏꯗ ꯑꯩꯒꯤ ꯆꯤꯟꯁꯤꯁꯨꯅꯦ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯆꯥꯅꯤꯡꯈ꯭ꯔꯕꯅꯤ ꯆꯥꯛ ꯊꯣꯡꯉꯤꯉꯩꯁꯤꯗ ꯇꯟꯖꯥꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯊꯣꯏꯕ ꯆꯪꯂꯛꯇꯨꯅ ꯀꯩꯅꯣꯅꯦ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦ ꯆꯥꯛꯇꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯇꯥꯃꯣ ꯊꯕꯛ ꯊꯦꯡꯉꯕꯣ ꯊꯦꯡꯗ꯭ꯔꯤꯗ ꯋꯥꯠꯂꯤ ꯏꯃꯥ ꯂꯩꯍꯧꯕ꯭ꯔꯥ ꯂꯩꯍꯧꯗꯦꯅꯦ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯗꯣ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯆꯥꯛꯈꯨꯝꯁꯦ ꯉꯥꯛꯇꯪ ꯌꯦꯡꯕꯤꯔꯝꯒꯦꯔꯥ ꯀꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯅꯣ ꯃꯅꯤꯡꯒꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯏꯔꯣꯝꯕꯗ ꯊꯥꯛꯅꯅꯕ ꯃꯔꯣꯏ ꯈꯤꯇ ꯍꯦꯛꯎꯒꯦ ꯇꯧꯕꯅꯤ ꯏꯔꯣꯝꯕꯁꯦ ꯃꯔꯣꯏ ꯊꯥꯛꯇ꯭ꯔꯗꯤ ꯍꯥꯎꯔꯣꯏꯕ ꯑꯩꯈꯣꯏꯒꯤ ꯍꯧꯔꯤꯗꯨꯗꯤ ꯃꯃꯥꯡꯗ ꯃꯀꯥ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯑꯗꯨꯏꯅꯤ ꯍꯩ ꯆꯥꯛ ꯊꯣꯡꯅ ꯊꯣꯡꯅ ꯍꯦꯛꯄ ꯐꯠꯇꯕꯅꯤꯅꯦ ꯍꯦꯛꯑꯣꯏꯌꯦ ꯃꯣꯏꯒꯤ ꯃꯤꯗ ꯍꯦꯛꯅꯒꯗꯕꯅꯤ ꯍꯣꯏ ꯆꯣ ꯆꯪꯉꯝꯃꯨꯀꯣ ꯁꯤꯡꯗꯣ ꯃꯨꯊꯠꯂꯝꯒꯅꯨ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ ꯍꯣꯏ ꯑꯁꯨꯝꯅ ꯍꯥꯏꯖꯤꯟꯗꯨꯅ ꯇꯣꯝꯕꯤꯗꯣ ꯀ꯭ꯋꯥ ꯆꯥꯕ ꯊꯣꯔꯛꯂꯝꯃꯤ ꯀ꯭ꯋꯥ ꯌꯣꯟꯐꯝꯗꯒꯤ ꯀ꯭ꯋꯥ ꯑꯃ ꯆꯥꯗꯨꯅ ꯁꯤ ꯑꯣꯏꯔꯗꯤ ꯏꯁꯥꯁꯦ ꯅꯦ ꯍꯦꯛ ꯇꯥꯏꯗꯅ ꯑꯃꯁꯤꯅ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯑꯒ ꯆꯥꯔꯒꯦ ꯇꯣꯝꯕꯤ ꯀ꯭ꯋꯥ ꯑꯗꯨ ꯆꯥꯅ ꯆꯥꯅ ꯂꯝꯕꯤꯗ ꯂꯥꯛꯏ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯁꯥꯏꯗꯣꯛꯍꯧꯒꯦ ꯅꯠꯇ꯭ꯔꯗꯤ ꯇꯥꯃꯣꯅ ꯈꯪꯈꯤꯕ ꯇꯥꯔꯦ ꯇꯟꯖꯥꯗꯨꯗ ꯃꯅꯦꯝꯄꯣꯛ ꯊꯝꯕꯥꯜꯒ ꯊꯦꯡꯅꯗꯨꯅ ꯇꯣꯝꯕꯤꯌꯦ ꯏꯃꯥ ꯅꯪꯗꯤ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯏꯃꯥ ꯑꯩ ꯑꯁꯤꯗ ꯏꯃꯥꯁꯨꯅꯦ ꯄꯩꯁꯥ ꯈꯔ ꯊꯧꯖꯤꯜꯂꯨꯕꯅꯤ ꯑꯃꯠꯇ ꯍꯦꯛ ꯄꯤꯔꯛꯇꯦ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯗꯕꯁꯦ ꯂꯧꯔꯝꯗꯥꯏꯗꯅꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯀꯞꯁꯤꯟꯅꯕꯋꯣ ꯂꯧꯁꯤꯟꯅꯕꯋꯣ ꯑꯋꯥꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯂꯤꯁꯤꯜꯂꯒ ꯂꯧꯈ꯭ꯔꯅꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯔꯅꯤ ꯑꯗꯨꯒ ꯁꯤꯡꯂꯝꯗꯥꯏ ꯃꯇꯝꯗꯅ ꯃꯁꯤꯗꯩꯁꯤꯗ ꯃꯃꯥꯏꯁꯤꯡꯁꯦ ꯊꯥꯈꯤꯕꯁꯤꯅ ꯏꯀꯥꯏꯕ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯤꯕ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯎꯁꯤꯜꯂꯛꯄꯤꯅꯤ ꯇꯧꯔꯤꯁꯤ ꯃꯈꯣꯏꯅ ꯈꯜꯂꯤꯕꯨ ꯌꯥꯔꯗꯤ ꯄꯩꯁꯥꯗꯣ ꯍꯥꯠꯀꯦ ꯁꯤꯅꯤ
ꯇꯣꯝꯕꯤ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯆꯪꯗꯦ ꯋꯥꯈꯜꯗ ꯑꯁ ꯑꯣꯟꯊꯣꯛꯅ ꯃꯇꯥꯡ ꯆꯥꯗꯦꯗ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣ ꯈꯪꯗꯦ ꯂꯣꯏꯅ ꯏꯈꯪꯗ ꯈꯪꯅꯕ ꯇꯥꯔꯦꯅꯦ ꯇꯧꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯃꯦ ꯏꯃꯥ ꯊꯝꯕꯥꯜ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯀꯟꯅ ꯁꯥꯏꯔꯤꯗꯨꯅ ꯏꯃꯥ ꯄꯨꯡꯗꯣꯟ ꯃꯅꯥꯅꯤ ꯑꯦ ꯄꯨꯡꯗꯣꯟ ꯃꯅꯥꯗꯤ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯥꯔꯤꯕ ꯏꯃꯥ ꯉꯔꯥꯡꯗꯒꯤ ꯈꯣꯡ ꯍꯥꯝꯊꯕ ꯑꯗꯨꯗ ꯐꯅꯅꯕ ꯆꯥꯕꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥꯗ ꯀꯣꯛ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯏꯃꯥꯅ ꯍꯤꯗꯥꯛ ꯁꯣꯜꯂꯒ ꯄꯤꯊꯛꯀꯅꯤꯗꯅ ꯌꯥꯝ ꯀꯟꯅ ꯍꯥꯝꯊꯕ ꯅꯠꯇꯕꯗꯨꯗ ꯍꯥꯏꯗ꯭ꯔꯕ ꯏꯃꯥ ꯋꯥꯗꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯏ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯊꯕꯛ ꯆꯠꯍꯧꯕ꯭ꯔꯣ ꯆꯠꯍꯧꯗ꯭ꯔꯤꯗ ꯏꯃꯥ ꯅꯪꯅ ꯀꯥꯏ ꯆꯠꯂꯨꯔꯤꯕ ꯏꯃꯥ ꯃꯅꯤꯡꯒꯤ ꯏꯆꯦ ꯍꯣꯏꯗꯒꯤ ꯃꯔꯣꯏ ꯍꯦꯛꯀꯦꯅ ꯆꯠꯂꯨꯕꯅꯤ ꯑꯗ ꯄꯨꯡꯗꯣꯟ ꯃꯅꯥꯁꯤꯁꯨ ꯄꯥꯜꯂꯝꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯉꯒꯅꯦ ꯏꯃꯥ ꯁꯦꯝꯕꯤꯔꯒꯦ ꯌꯥꯔꯅꯤꯗ ꯏꯃꯥ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯏꯃꯥꯅ ꯁꯦꯝꯕ ꯍꯤꯗꯥꯛꯁꯦ ꯊꯛꯑꯗꯤ ꯈꯣꯡ ꯍꯥꯝꯊꯕꯒ ꯂꯣꯏꯅ ꯐꯗꯣꯏꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯨ ꯃꯆꯤꯟ ꯃꯌꯥ ꯇꯦꯡꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥ ꯊꯧꯕꯅ ꯅꯪ ꯍꯜꯂꯛꯑꯕꯣ ꯃꯔꯣꯏꯗꯤ ꯀꯗꯥꯏ ꯃꯣꯏꯁꯨ ꯃꯈꯥ ꯑꯝꯇ ꯇꯥꯔꯝꯗ꯭ꯔꯤ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯊꯣꯛꯑꯒ ꯃꯄꯨꯟ ꯑꯃ ꯂꯩꯔꯨꯔꯒꯦ ꯍꯣꯏ ꯇꯣꯝꯕꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯍꯧꯔꯤ ꯊꯧꯕꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯃꯥ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯥ ꯍꯜꯂꯛꯑꯝꯃꯤꯗꯅ ꯍꯜꯂꯛꯑꯦ ꯄꯩꯁꯥ ꯊꯧꯔꯨꯕꯅꯤ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯍꯥꯠꯂꯒꯦ ꯍꯥꯏꯔꯤꯔꯥ ꯈꯪꯗꯦ ꯍꯥꯠꯂꯣꯏꯗ ꯏꯃꯥ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯄꯤꯖꯔꯛꯁꯅꯤ ꯃꯈꯣꯏꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯇꯧꯗꯨꯗ ꯏꯃꯥꯗꯤꯅꯦ ꯄꯥꯈꯠꯂꯛꯑꯦꯅꯦꯍꯦ ꯊꯣꯏꯕ ꯃꯃꯥꯅ ꯁꯦꯝꯂꯤꯕꯗꯨ ꯎꯕꯗ ꯀꯩꯅꯣ ꯏꯃꯥ ꯇꯧꯏꯗꯨꯅ ꯈꯣꯡ ꯍꯥꯝꯊꯕꯒꯤ ꯍꯤꯗꯥꯛ ꯁꯦꯝꯃꯤꯅꯤ ꯀꯅꯥꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯔꯛꯏꯅꯣ ꯇꯣꯝꯕꯤꯒꯤꯅꯤꯅꯦ ꯑꯦ ꯃꯥꯕꯨ ꯃꯈꯣꯡ ꯍꯥꯝꯊꯩ ꯍꯥꯏꯕ꯭ꯔꯣ ꯑꯣ ꯍꯥꯏꯕꯅꯤ ꯐꯅꯅꯕꯅꯦ ꯍꯥꯏꯗꯅ ꯄꯨꯡꯗꯣꯟ ꯃꯅꯥ ꯆꯥꯔ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯗꯤ ꯑꯣ ꯌꯥꯝ ꯀꯟꯅ ꯍꯥꯝꯊꯕꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯗꯨ ꯄꯤꯊꯛꯑꯣ ꯌꯥꯝ ꯍꯦꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯗ ꯄꯤꯊꯛꯅꯕꯅꯤꯅꯦ ꯁꯦꯝꯃꯤꯁꯦ ꯍꯣꯏ ꯃꯥ ꯍꯥꯏ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯀꯦ ꯇꯧꯔꯤꯗꯨꯅ ꯊꯕꯛꯀ ꯆꯠꯂꯣꯏꯗ꯭ꯔꯣ ꯅꯪꯕꯣ ꯆꯠꯇꯣꯏꯅꯦ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯃꯔꯣꯏ ꯃꯄꯨꯟ ꯑꯝꯇ ꯂꯩꯔꯨꯒꯦ ꯇꯧꯕꯅꯤ ꯏꯔꯣꯝꯕ ꯊꯥꯛꯅꯕ ꯍꯩꯃꯥ ꯀꯩꯗꯧꯕꯒꯤ ꯂꯩꯗꯣꯏꯅꯣ ꯑꯩꯈꯣꯏ ꯍꯧꯔꯤꯁꯤꯗꯤ ꯇꯣꯝꯕꯤꯅ ꯃꯀꯥ ꯇꯥꯗ꯭ꯔꯦ ꯍꯥꯏ ꯇꯥꯕꯅꯤ ꯇꯥꯔꯗꯤ ꯏꯃꯥꯅ ꯈꯔ ꯍꯦꯛꯄꯤꯔꯛꯑꯣꯅꯦ ꯍꯣꯏ ꯏꯃꯥ ꯑꯃ ꯂꯥꯛꯑꯒꯦ ꯊꯧꯕ ꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯣ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯈ꯭ꯔꯦ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯉꯔꯥꯡꯁꯦ ꯍꯤꯟꯖꯥꯡ ꯃꯣꯔꯣꯛ ꯈꯔ ꯀꯟꯈ꯭ꯔꯦꯅꯦ ꯑꯗꯨꯅ ꯏꯃꯧꯅ ꯃꯈꯣꯡ ꯍꯥꯝꯊꯔꯤꯕꯁꯦ ꯁꯣꯝꯗ ꯇꯣꯝꯕꯤꯒꯤ ꯃꯄꯥꯝꯗꯅꯤ ꯊꯔꯣꯒ ꯃꯆꯥꯅꯨꯄꯥ ꯊꯧꯕꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩ ꯄꯨꯟꯅ ꯌꯦꯔꯨꯝ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯕꯅꯣ ꯏꯕꯨꯡꯉꯣ 30ꯃꯨꯛꯇꯤ ꯁꯨꯔꯦ ꯏꯃꯥ ꯑꯗꯨꯗꯤ ꯌꯣꯟꯕ ꯌꯥꯔꯦꯅꯦ ꯍꯣꯏ ꯏꯃꯥ ꯃꯊꯪꯗꯤ ꯃꯔꯨꯝ ꯆꯥꯕ ꯌꯥꯕ ꯅꯠꯇꯕ ꯃꯆꯥ ꯑꯣꯟꯕꯤꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯔ ꯂꯣꯏꯔꯁꯤ ꯏꯃꯥꯒꯤꯕꯨꯗꯤ ꯌꯥꯏꯅꯤ ꯑꯗꯨꯗ ꯍꯣꯠꯅꯕ ꯉꯝꯒꯗ꯭ꯔꯥ ꯁꯤꯅꯤ ꯉꯝꯅꯤꯗ ꯏꯃꯥ ꯍꯥꯟꯅꯒꯤ ꯃꯌꯥꯝꯁꯤꯗꯤ ꯉꯝꯅꯤꯈꯩ ꯂꯣꯏꯁꯤꯟꯕꯅ ꯐꯩꯗ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯉꯝꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯦ ꯏꯃꯥ ꯅꯆꯦꯗꯨꯕꯨ ꯀꯔꯝ ꯄꯥꯜꯂꯤꯖꯥꯠꯅꯣꯅꯦ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯗ ꯏꯃꯥ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯝꯇ ꯆꯠꯄꯤꯔꯨꯕ ꯇꯥꯔꯦ ꯅꯆꯦꯗꯨ ꯎꯅꯤꯡꯉꯤ ꯏꯃꯥꯕꯨ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯊꯕꯛ ꯂꯦꯞꯄꯒ ꯄꯨꯟꯅ ꯆꯠꯂꯨꯔꯁꯤ ꯑꯩꯈꯣꯏ ꯆꯠꯄꯗ ꯅꯆꯦꯅꯁꯨ ꯍꯔꯥꯎꯖꯗꯣꯏꯅꯤ ꯎꯅꯤꯡꯉꯤꯕꯅꯤ ꯏꯆꯦꯗꯣ ꯑꯩꯁꯨ ꯃꯥꯁꯨ ꯁꯤꯗ ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯇꯦꯅꯤ ꯊꯧꯕꯅ ꯏꯃꯥ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯅꯆꯦꯁꯨꯅꯦ ꯌꯦꯔꯨꯝꯁꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅꯤ ꯏꯃꯥ ꯁꯤ ꯈꯔ ꯌꯣꯜꯂꯒ ꯈꯔ ꯑꯃꯅ ꯏꯆꯦꯒꯤ ꯄꯨꯔꯁꯤ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯅꯆꯦꯅꯁꯨ ꯍꯔꯥꯎꯕꯗ ꯂꯣꯏꯔꯅꯤ ꯏꯕꯥꯏꯁꯨꯅꯦ ꯌꯦꯔꯨꯝ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯏ ꯍꯥꯏꯕꯅꯤ ꯑꯗꯣ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯆꯦꯗꯨꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕꯅꯣꯅꯦ ꯃꯥꯒꯤ ꯀ꯭ꯋꯥ ꯆꯥꯕꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦꯗ ꯏꯃꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯆꯥꯔꯤꯕ ꯖꯥꯠꯂꯥ ꯌꯨꯝ ꯄꯥꯜꯂꯕ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯇꯣꯛꯑꯝꯕꯁꯨ ꯌꯥꯔꯦꯗ ꯏꯃꯥ ꯍꯩ ꯅꯆꯦꯒꯤ ꯈꯨꯆꯥ ꯂꯥꯛꯆꯥꯗꯨꯗ ꯍꯦꯛꯇ ꯇꯣꯛꯀꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯀ꯭ꯋꯥꯗ ꯉꯥꯎꯕꯤꯗꯨꯅ ꯀꯃꯥꯏꯅ ꯆꯥꯕ ꯇꯣꯛꯇꯣꯏꯅꯣ ꯑꯗꯣ ꯀꯃꯥꯏꯅ ꯂꯣꯟꯅ ꯆꯥꯔꯝꯗꯣꯏꯅꯣ ꯏꯕꯥꯏꯍꯣꯏꯁꯨ ꯈꯪꯉꯝꯕ ꯌꯥꯔꯦ ꯀꯩꯅꯣ ꯍꯩ ꯅꯕꯥꯏ ꯈꯪꯉꯒ ꯀꯃꯥꯏꯅ ꯆꯥꯗꯣꯏꯅꯣ
Nabaigi mawongduda nangsu khangiduni. Adusu chumini. Khangdeni nachedubu. Imadi kokpu ngawida. Ngawrura no ima. Iche hoida chatpa numituda khangasedum. Ho. Nongmagi numit amani. Tambaldo kaithel thorakpani. Kaithel fambi thoinuna. Iche kai leba thoraino. Thoinua. Iche se nga maza amte yengi na thorakpani ni. Yengo iche. Handak sinane chinche kamai tawbanu khangdi. Ahawba pangchada chaningi. Chaningi ngaida chahawgadabani iche. Aikhoigine maugi mamaga maupaga sula awbani adugini. O adudi khara chawba oina layuni. O achawba amabudine ichanupana pukridagi phahawri. Aduda konaroidrana macha amamu yengba thoraibani. O yengo iche adudi. Champutki mayansu yamna lairabani. Champutkadi phutba loihawrida. Thoinu nangbu nga thongtokta ngaihawri. O adu iche maudubu phabro kamai tawge. Phaiye yam phaida. Iche gidi nachanupa matomtani do. Mani matomtani. Matomtaga oire mauna pharido yamna pharabani. Aisu wakhalse nungairibani. Adu iche namong nupido kwa chabadi khara hemali. Khara ngangu yadro iche. Haima. Kainone thoinu nangna haiduba. Kaidawrage iche. Aigi imaubu kwa chayeba. Kaino ichebo hana khangdabro. Aidi khangdeda. Haima. Adudi iche hoi khangandabida lona chaba oirongani. Kainoda. Aigi imaunabu kwa chayeba. O kitaga chaba nate ko nongmada mari manga saramgani. Karinone aina ngasi tarisiba. Iche kwa chabase angang pokpadasu. Angang pokpa ngamde haibra karino yamna hainabani ko. Aisu yamunabudi khangde. Makhoigi anauba thoklakpa chinjakse. Iche hoigidi nupasu matomtanina. Adugi tuk haibani. Aigi se. Mina hainari se. Chumdana hainaribani iche. Anganga yawba ngamdrabadi nungaitedana iche. Charon suron. Sagai mutpa haibado hek oidoiba. Atopa nupi ama thibasu. Irang hekta thoknadoiba. Chumdrane iche aina hairise. Thambal khara sauningna. Thoinua. Ai nangi ngase lauraroi. Iche changage. Wado hairaga thambal changkhirami. Haima. Kainuni he. Iche na ngaga laudabi chakhrisiba. Iche ki mawongsibu aingonda sauriba jala. Somda thambal lambida murum sonduna lai. Matomda sauna. Mangondagi ngase amata laura. Mangondagi laudrasu atopadagi lauge. Hera. Hayi imaubu mana asumna haiba sarada. Nate. Mana sumna hairaga thambal aina hekta thazarani sinine. Ngamida. Makhoigi machinase. Isa imau. Aikhoibu nuksinana laibasi uraga thugaina basilibaneba. Mathau tawgidi haidadan. Migi imungda yengsiladan. Kariginoba makhoina asuk yamna miwa ngangnaba wathi ngangnaba pamlibasi. Migi imung thugairaga makhoigi nungaibasibu karino. Makhoina haizilaga aina hekta laugadabasi mangaire. Thambal mamong nupigi maramda mina hainabada thazaramde. Mana oina dum saurami. Somdana tharona chalamdagi matamda hairami. Nakhoisune nanempoksu napuroibasu yauraga pulap amuktang lao. Hoima tamo hek thabak sangbaga dum lake. Aduni khara thuna dilao ko. Hoiba ima. Ado ngai ko. Ima se nangonda wa ama hangge haina tawbani. Ngasai kai chabane thakpane tawringaida hekta kawi. Kai wano ima. Tharo khara tapthana. Nate nangbu kwa charibo kamai tawge. Tombisu khara tapna. Kaino ima charibabo kamai hendoino. Tharo machanupida paina yengduna. Nangko chari. Nanempoka napuroibagadi khangbra. Khangdida khanganba yaba nate. Is kamai chariba nangde. Onthokna haina chakreda. As ima yam wana chakrazani. Laisaringaida chabaduna khara hide nungaiba. Sidine amuk chani khangdanaba chinse amuk sengdoiba. Adagi lona khangdanaba chaba hotnabada kayamdi wai khangbra. Nate adu wana chadu saru kok tokpa yadro.
ngamdabagini mi ima nangbo nang ama ngammoiba nang lona lona chabasisu mahaw amani de ima nungaini nang phaba numita pungloi loini ko nang loiduni khangaba nang pharoiba phadana ba chadoini hai yariba makai toktana ba honau ko hoiba phare phare adudine ima su thongna ba tawragi sumai sum wari saradine wakhal lana khanaki ba tare hoima asumna tharo hoisu machanu pigi mayumdagi chatkirami nongmagi numit amani tombi chakhumda chak thongduna lei somda thoibana kada karino makana thiduna lei aibu aigi khongrau duse yalambani da aibu thampham kawrabrane khangre da tawrish tabak chatpada sekadabane magi phi maraktaga yawbu sala thoiba tombi gi phi maraktuda thirami adumna thibada tombi na lotuna thamba kwa ama thengnarami sidi kain kwani ne thoiba saurangna na phi maraksida sidi kamaina lolaga thamiba o magi si loli ba haibdura aina chingnaba kuirabane ba masinu pisi thoiba na lauduna tombi nang sida amta law yam thuna law somda tombi chakhomdagi kaidawra jano singnaga chaktra kansida machinda adumna haiduna kaduda changlaklami kai haige damo thoiba sauna sigaino tombi mabukningda khali asina kamaina thengnarurino aidiba ngasidi numit suredana ngasaina chathok charamgadabani sigaino habane kwani kwasidi phi maraksida kadawriba ngasai kaithel thokpada leirakpani karige kaidonaba leireiba maningi ichena hai nachin thigano chumna khomo nasagi nara kupsina ba honabada mingonda tashinagano aina phajana hangningai sida chumna khomo maduna nangi phaboini maporoibagi asawa matawadu ubada tombi su sengna hairai aina chana bana leibani mayamna nangi maramda lekaina hainaribisi chumedana kuirabani mayamna haiba adubu mayamna haiba wadubu haidana imaga igana thajadana thawoidana leirakpani miduda saujinbani yum kaina naba tawi haida aduga nangdi aikhoigi thajabadugi mayokta mayamna hainaribisi tasengna chumedana tamo imaga iganadi mayamda oina sauba imung thugainaba nusinadana bana sille haidana tombiso masana maralya jaba oina tumina leirami masigumbase aina pamde yade haiba nang hana khangba natra khangi tamo khangaga aina pamdaba thabakse nangna kari ki tawriba masibu afaba thabaklo tamo ai yu thakra ha nangna yadaba mata ai tawdaba natro ai soikre tamo imana khangaga kari oidoino ai tasengna soikre chabadi kayam kuire leisari ngaidagi aina nongma to haikibado toktaba tombi hoi haina makok nomi thoiba hena sawi asukoi basinang aingonda minamduna lakpa tamo aisu kana kana thoknanaba honabani adubu hekta ngamde tawgena khaladine tawba ngamdaba leitabani aina kwa chabiga leiminaba tale aduga mapuroiba aigi wasu tadaba asukoi basi aingonda minamduna lakpa asumna oidaba ngangnaraga kamaina yum pandoino tamo nang kwa chabasi tokpa ngamoidaba oiragadi yumdagi chakro tamo nangna to chararoi ngamnani hairakando aduda lao tamo ai tokpa ngame haijinaraga matung adumna amukana pharaba aina nangbu phana nungsirabasu khainagani amukana su hanjinaroi wado hairaga thoiba sauna thokhirami tombi phamungduda matha sana phamduna lei loiredana aidi tawriside themba amta yaroi somdana tharodu somangna napi phanduna lei machanupa thaubana ima ai tawge hairaga ima noina tawrabo ichana thabak amuk chat thabak mayam ama hotnabasidane ima ngairaga leiningdraba ima sidiba aina sangaga adum tawgodaw leirasida atai lairi nangbu nupi thinanaba tawrone he khalline kana ima aisu
Hay, khăn khắc na yaro. Ima se, ima upa mi ni he. Thiradam ni ma. Ima gidi masak yamna phajadra basu yai. Yeng ba yara ga loi. Maru oiri bati phabadun. Hoida, aishu ima gi apamadu khangi ba. Hojik ne, nupi thiba ki matam chap chari. Ima na kaling, pangal leiring, na chapo hogadabani. Tanjadu da tombido thongalom da changai, thaubana. Ima, ada changai sibu iche na tro. Kaino ne, haima, mani ni he. Iche gi sila ima ne, nahamu moi bulabla kani haibado. Atai di yaurok po udi ni he. Hoima, iche gi mai thong sisu, isuk suk thana oi. Mathai ga nungai taba mali. Hoine. Tombi changak tu na. Ima, thauba. Iche. Kaino, ine hoi, ibai hoi di yaurok tro. Yaurok di, itom tani. Hai, karigi na tom tala idia. Moi bu thabak chile hai bro. Tombi khom de mangola du da pham thai. Thauba na. Iche, kaido bu yaurok. Ibai ga khanai ro. Ima gi tombi ya. Kaido ragi ne nangbo. Nati, nangi si, nane bo hoi ga, thoi bo hoi ga khanaraga la iro. Tombi tap na. Ima, kaido ragi. Isa gi nungai tabado sing na hayo. Aina kwa chabado makoy na khangkri. Ha! Ay kapaya ba kapaga la ini. Makoy na tanthore iro. Nayano pado yam saw hawi. Saw radi kaino. Lisari ngai dasu amu phaba yaukhrabani. Aina to ina haizanaba. Aduga ngasi phaba oidaba hai haiduna mangonda miname haiduna sawi. Athokpani da tawrisi. Aina na hana si thokani haidro. Ima. Pharamani ne hojikti. Chaba tokpa ngamoidaba oiradi yumda chakro hai. Phare to I hairakanda la o hai nayano pana. Tharo machanupi ki makok aduda induna. Kudak duda nang thoge haiba yadabro. Ngamsu ngamoidaba duda kamai haidoino. Haima. Nawana adu saurido tokpa ngamoidaba. Asukina charakpasibu kudakta kamai tokdoino ima. As nangi mawong hena ne. Ay diba thoibane hina sawbada loiramani nang. Ima, yumda matam khara leiraga pharaga magi manakta chalagi. Tasengna na khoi kainaba haibado oigadawrabro. Kainaroi da ima, nongni nisida ay tokpa ngamnanaba honadoini. Aduga magi manakta chatoiba. Aibu thadi thajade da. Ay isa phawba thajade ima. Adugidi. Ado ima, ay ipuroiba kainaba tingamoy. Aduni, madu khangna chalo. Iche, ngamnaba honaro. Aduga ibai gi manakta chatnanaba. Hojikide ay ibai do chatlaga sawdanaba themgi. Mama tharona. Nate, nangbu yani, phahallo. Ngamnanaba honani haikiba daini. Aduga kaidobagi ngamdriba. Ima, huramba gi tarani mapugi nongma haibaduni. Tamona nisa chaba misagama oirabadi. Aisu aigi thokpa hairaga kwase chagadaba. Mana kemta chaba natabanina aisu isai tomta ikhaijari. Mana yu thakpadusu aina pamde. Aina pamdaba sigumna mana su aina kwa chaba se pamdaba. Hoini, chummini adusu. Kwada ngawrubagi dasani aina ngasi darisi. Madu khang, sum charadine. Madudagi henba mayama mathorakani ko. Numit asidagi tombi kwa chabado henanaba honakirami.